nasi ki perjada utsai bani woi da bangang bani ai da tang tara manga masjid yang sauna print media da heading line da haptana perja puna mukta khangan gi madudana koi manipur gi honorable na kari wakan karamba loan amadi pau pi bi rakada da madugi kugi mele tara na thamai bapuna maktugi wahang dugi pau perja da kari karamba mong sem saraga kumbi rakada ge sem saraga waraga su sadabi waraga su thamoi da le baseng du matang perja da khangan biu thaja bagi wafam biu ngasi sarkar da perja da thamong gani abasigi thaja bagi thambiru ranu ngasi honorable adubu puna masing sia cinna bu haibi gera print media da bu haibi gera kogi emeli tara dugi mathak da ngasi manipur lenga na kari thobi ga da ge basmatang thamjage maram ni kari dino bobu previous ethic committee na su pi bangam driba moi dandi se kari lagi manung di hidden kisan ta kari lagi abu pu ba pu thok bangam dri ngai kan da madu pu thok biu madu to biu madu ki dandi do lauri ngai kan da emele tara do yam makau phong na laur pasi manipur macha moi na lenga piwa lenga sri yawri puna maksing se amu ba kali tesan mani hayani amu ba kali tesan mani ta seng na summa bani masimatang na perja da khangan biyo ba kon se thamjage laibak masa oiriba iram da musunga iba ifuruk ijati da natana manipur aba manipur su kalliba isa singdu ko kaitam ta na ga phaba phaninga matam da phaba phuninga matam da phuba masigi sanna bisa makha ta na sata birakan kadi kum sata birak ta la gani mama oi na singa lem na khatta bai mama oi na singa tumina leiba ngoi basa ngasi lenga khangbiyo masimatang apil tawse ga lenga